WABAGAI Assembly Constituency gi manung CHANNA LEIBA Irong Madrasha Daurul Yetim Orphan Home Ashi MATAM KHARAGI MAMANGDAGI MEEYAMDAGI United MEITEI PANGAL Youth Organization gi THOUMEESHINGNA Semjinba Houkhiba adu Ngashi Loisinkhre Home Semjinba adu da mating tawrakiba pumnamakpu Ishwarna tarubat khudingmakta mai pakpa amadi awa anadagi ngakthok piba oirasanu haina UMPYO na phongdorakle. Assalamualaikum. Nasi tang taraga manga January 2026. Ekoi mamangda su MEEYAMDA ekoi Madrasha Daurul Yetim wal masakil hairba yetim khana irong LEIBA yetim khana asigi ekoi MEEYAMDA su ana su video namla ka thaduk sakhiba adu nasi tang taraga manga January di 2026 asida loisinjare Allah gi fazal karam dagi miyamgi pangbira pemating amadi organization United MEITEI Pangal Youth Organization OPO gi THOUMEESHINGNA kan holatna masi mai pakna honabar namjare masida mateng tawbirakhiba singbu hanu makada United MEITEI Pangal Youth Organization amadi madrasa gi maikei dagi harauba amadi nungai phana tung toina miyam mateng tawba ngambo oisanu haina Berpijari, madu atung tarpada cang besi aha pada paisa waina ekoi income moya la ki besi lupa lising kun ka hundoi something la I aduga mioi amana simeng asam baputhoraki sang mana paisa chin sigi tai sigi koi ki madrasa si lupa lising ekoi ki